Marifu Mathoilak Suba Nupi Laning Sing Thoram Maitei Singna Kundariba Mapan Lam Yauna Mafam Kayada Pakshana Pangthok Naduna Iramdam Gidama Katokrabi Ima Singi Thongnabu Ning Sing Kray Lamdam Masigi Ima Sing Thongna Lingjel Ngasi Su Ning Sing Li Ngasigi Mirol Nasu Kaufam Thokte Haina Chief Minister N Birena Phongdokray BJP ki General Secretary Organization Ajay Zamwal ngasi Imphal la thunglakre party ki luchingba sing unaduna wata nagadori Malem ki oina COVID-19 positive oiba missing crore taret lakh tara lising yankhai ga chamapan nifu sukre laina asina maram oiduna laikhidaba masing hengalakle War on drugs ki ani shuba phase ki oina Urkol district ki manung chena leiba Mulnom Songfel amadi lamlai chingfai gi mafam singda tharamba popi pambi sing mang takhan kre ngasi Urkol police Urkol forest department naf amadi taruk shuba Manipur rifles ki apunmati mamana popi pambi sing adu mang takhan ki Punjab Agriculture University ga Australian International Center for Agricultural Research na Englishing ani the same kiba mechanization machine nama Manipur Farm Private Limited ka khusham naraga pangai hotel da demonstration program ama pangthokre Imphal West District ki manung chanba Pasoi AC Langjing achobada nauna semgatpa artificial football turf ngasi Manipur ki Chief Minister N Birena hongnabi matung ina sangaduna miyamda kushinakre Ngasi ayupung 13 yankhai nipan rom taba matamda Imphal West District ki manung chana leiba Uripok Thingel Kabrabam Leikaida leiba Yumnam Manihar apokpa Pramojit ki mayum maina chakre hairi Police tagi phangba pawgi matung inadi mai adu electric tagi horakpa oigani hairi